राधिका ने हिक हिक लाउना कप्पादुदा nganbana hairi राधिका नंग याम नुंगाइतदि ए थिनबिरगे नंगना सुमाइना कप्पसा ए नुंगाइते राधिका दु तपना nganbada येंखलई नंगनबा ए केसु खंदेसे अदुमाइना कप्पदो ए नुंगाइते नंगना ए नुसी हाइबसु ए खंग लाओ चटलसे याम थेंजिनजिंगैसिदा ए मपानदा ngairमगे नफी होंदोरोको राधिका मिकुप्तुदा करी हाइबा करी तौबा अमता खंग्री nganbagi mayumdagi mana satkiba thoklabada nganbana mabu amuk hana thajakhigadra amuk hanjilubada mamana mabu lawsinbigadra haiba wahang kaya si hangjari radhika ngayak masi lengdana phami tanja aduda lekai gi nupi miyai chalbi ama changlaktuna bhima mapanda nganbana nang thinba khotpa haidana haihawri basibu kamdawno inama ikidogadabano khangtre ayam wari yumdana imadu mathanta aina sida hankragana danganbana kari nupi aduna ngakna hairi haima nangbu hallage hairi bro khangdi ai kedogadawno ai khangdre nupi aduna mu hairi bema nupi oibi haibase sinido anauba khongthang thangkibada mama mapa oiba singnane masase ngasidagi migi oikidawre ko khanbada mathanta thamoi laiman oijadana pendabagine panghai hairiba haiduni hayingne paw hanba satpada imasu adum sawba pharamani nang chele haibase wa wa launarabani do sidane nangna yumduda amu hanjiluba haibase nangna nangi imanu shiba kijaba dudi uraroi adugi muhuttane nangi imada khudon bi thingadaba samasni do bema inamanane sum yengbada ichaldi wakhal yam tabu mali adunane ngasi ngahaki nungaitaba mayamse tungoinaraga hayingi khalu leihaugadoribase hayengganido ngasiga ngaranga nate adugane nasa nasasu lairik laisu hijaraba ngaktani samasa sina yadaba thabaki sune wang malal haninde khalu loisilakpada nakhoigini aikhoigidi aduk haifam thokpado haibagi wani asi hairamduna nupido mapanda thoklei siamna kari haihoye nupi aduna khangdeda tada aina ngangliba wa mayamdudane hoi mai haina khajik ta phawba haidi adu tada aisu nanang nupado angang tuition lawraga halamani adugi chak ising amukta hoi chalo nupi du hek chatkibaga radhika do tapna thoglei nganba radhika ubada hairei adumaina sum chatpa yaradro radhika tapna khumlei nanganba aibu ikaiba piba lepiru ai ngayaki khanda hodaba wakhalna wahi kharadi haikre dangan bana aigi damakta lepibadi ngamlaga aina dangan bagi lepadi kari ge ngamo aina thangjiliriba khongthangse handoklar radhika gi wahi do tabada syam harauna ho aduni da naisa side ipa su leri lao chak ising sana ba tawrurasi somdana leimagi matau aduda mayamdo kari haini kamdawni khangdana ngayhak leiramaga adumak halakle makhoina mayumda halakpada rajen abhijit amadi taton makhoi suwari edu taduna leirami rajena leimadi mathanta lehurabra khangre da moipong radhika da sunya phone tawdana kaino yam haikre maimuna mana pak sauda sawi nupa aduna ne kanano di khangde abhijit na ngan basu phone tawra ambani itay mana radhika da phone tawra ambagi oibate mayumda thinbiyo haidana yam kappe khotlen hairambani khushi sanari bawari adudagi na thaiduna hairei ima hoi wari dum sanabiramo ai sagloi silukhige natradi babungi dak sabagi matamu henkhini abhijit na yare aina thongkrabani hawai ma kanghawma phamo sari bawari se yaw nang suyu masigi mini sanana ngan boiradi phai kaino ibungo kanano kaino khangdaba amada thungadabagi sarupudi ngan bo oiribado yam phai man hongdre ekhoigi su isani kaino ko khongtoga loire hoi mama adumna hekta sinthokpa yabasu natene migi su mama haiba malairi dana khushi tapna indomsagi matawdudi yagadaba mandi rajena ha yengasi hayengse nganna satpa haidun hera moi paung
ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯒ ꯆꯠꯂꯨꯕ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯃꯣꯏꯒꯤꯗꯣ ꯐꯤꯕꯝ ꯑꯃꯅꯤ ꯔꯥꯖꯦꯟꯅ ꯐꯅ ꯑꯣꯏꯔꯕꯁꯨ ꯆꯠꯇꯕꯗꯤ ꯌꯥꯔꯣꯏꯅꯦ ꯃꯥꯏꯃꯣ ꯅꯪꯅ ꯂꯩꯃꯨꯍꯩꯗꯅꯦ ꯉꯁꯤ ꯈꯔ ꯂꯩꯔꯨꯔꯣ ꯑꯣ ꯑꯩ ꯆꯠꯂꯨ ꯍꯥꯏꯔꯗꯤꯅꯦ ꯑꯩꯗꯤ ꯆꯥꯛꯀ ꯆꯥꯊꯣꯛꯑꯒ ꯆꯠꯅꯤ ꯁꯣꯟꯖꯨ ꯅꯕꯤꯗꯣꯏ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯆꯔꯥ ꯍꯦꯟꯗꯣꯏꯅꯦ ꯑꯩꯁꯦ ꯆꯥꯎ ꯊꯧꯒ ꯑꯃꯠꯇ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯆꯥꯅꯨꯄꯤ ꯆꯦꯟꯈ꯭ꯔꯤꯗꯣ ꯍꯔꯥꯎꯒꯤꯗꯤ ꯍꯥꯏꯗꯤꯅꯦ ꯑꯗꯨꯁꯨꯅꯦ ꯑꯐꯕ ꯅꯨꯄꯥꯗ ꯈꯨꯁꯤ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ ꯃꯥꯏꯃꯣꯁꯤꯗꯤꯕ ꯑꯗꯣ ꯄꯥꯕꯨꯡ ꯄꯨꯡꯁꯦ ꯊꯦꯡꯗ꯭ꯔꯤꯉꯩꯁꯤꯗ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔ ꯃꯥꯏꯃꯣꯁꯨ ꯆꯠꯇꯧꯔꯕꯅꯤꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯆꯪꯅꯈ꯭ꯔꯦ ꯈꯨꯁꯤ ꯆꯥꯛꯈꯨꯝꯒꯤ ꯑꯀꯨꯞ ꯑꯇꯥ ꯂꯣꯏꯁꯤꯜꯍꯧꯔꯤ ꯇꯥꯇꯣꯟꯁꯨ ꯃꯥꯏꯃꯨꯕꯨ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯏ ꯇꯥꯇꯣꯟ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯂꯣꯏꯔꯕꯣ ꯏꯕꯦꯝꯃ ꯀꯩꯀꯩ ꯇꯧꯔꯛꯈꯣꯒꯦ ꯈꯨꯁꯤ ꯅꯣꯛꯂꯗꯨꯅ ꯆꯥꯛꯈꯨꯝꯒꯤꯗꯤ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯑꯃꯗꯤ ꯇꯧꯕꯤꯕ ꯉꯝꯒꯗ꯭ꯔꯣ ꯇꯥꯇꯣꯟ ꯆꯤꯡꯅꯅ ꯈꯨꯝꯂꯛꯏ ꯍꯥ ꯀꯩ ꯋꯥꯅꯣꯅꯦ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯑꯗꯨ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯄꯣꯊꯥꯅꯕ ꯆꯪꯉꯒꯦꯀꯣ ꯅꯪꯁꯨ ꯊꯕꯛ ꯂꯣꯏꯔꯗꯤ ꯆꯪꯖꯔꯣ ꯈꯨꯁꯤ ꯃꯈꯥ ꯇꯥꯕ ꯋꯥ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯥꯇꯣꯟꯅ ꯊꯣꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯃꯩ ꯃꯨꯊꯠꯇꯨꯅ ꯊꯣꯡ ꯊꯣꯡꯅꯥꯎ ꯊꯤꯡꯖꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯂꯤ ꯇꯥꯇꯣꯟꯁꯨ ꯈꯨꯁꯤꯅ ꯊꯥꯕꯂꯩ ꯄꯜꯂꯝꯕ ꯑꯗꯨꯗ ꯋꯥꯗꯕ ꯅꯠꯇꯦ ꯊꯥꯕꯂꯩ ꯃꯊꯟꯇ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯉꯁꯤꯁꯨ ꯂꯩꯔꯝꯈꯤꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ ꯇꯥꯇꯣꯟ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯥꯕꯂꯩꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯊꯥꯕꯂꯩꯗ ꯐꯣꯟ ꯇꯧꯏ ꯊꯥꯕꯂꯩ ꯇꯞꯅ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ ꯊꯥꯕꯂꯩ ꯇꯥꯇꯣꯟ ꯅꯪꯅ ꯑꯗꯨꯝꯅ ꯀꯧꯕ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯑꯃꯨꯛꯇꯒ ꯀꯧꯕꯤꯌꯨꯕ ꯊꯥꯕꯂꯩ ꯍꯥꯎ ꯇꯥꯇꯣꯟ ꯇꯥꯔꯤꯌꯦ ꯅꯪꯒꯤ ꯊꯥꯕꯂꯩ ꯇꯥꯔꯤꯌꯦ ꯇꯥꯇꯣꯟ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯅ ꯅꯪꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕꯗꯣ ꯑꯁꯤꯒꯨꯝꯕ ꯆꯔꯛ ꯆꯍꯤꯡꯅꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯟꯒꯦ ꯈꯟꯅ ꯄꯨꯔꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅꯅꯤ ꯇꯥꯇꯣꯟ ꯐꯤꯕꯝ ꯃꯇꯝ ꯂꯣꯏꯅ ꯍꯣꯡꯂꯦ ꯅꯪ ꯏꯅꯥꯛꯇ ꯍꯜꯂꯛꯂꯔꯣꯏ ꯅꯤꯡꯂꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯏꯁꯥꯅ ꯏꯁꯥꯗ ꯍꯪꯖꯕꯗ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤ ꯐꯔꯦ ꯇꯥꯇꯣꯟꯅꯕꯨ ꯑꯗꯨ ꯍꯦꯛ ꯌꯧꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯑꯩꯅ ꯀꯟꯅ ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯆꯍꯤꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩ ꯄꯨꯟꯁꯤꯁꯤꯃꯒꯤ ꯀꯥꯎꯔꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣ ꯊꯝꯃꯒꯦꯀꯣ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯉꯟꯅ ꯔꯥꯖꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨ ꯂꯣꯏꯅ ꯂꯥꯛꯇꯨꯅ ꯂꯩꯔꯔꯤ ꯂꯩ ꯃꯈꯣꯏꯗ ꯑꯗꯨꯕꯨ ꯑꯕꯤꯖꯤꯠꯇꯤ ꯉꯥꯟꯕ ꯈꯣꯏꯗ ꯂꯥꯛꯏ ꯑꯕꯤꯖꯤꯠꯅ ꯍꯦꯔꯥ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯅꯆꯤꯟꯗ ꯉꯥꯡꯉꯤ ꯆꯛꯏ ꯃꯌꯥꯝꯗꯨꯒ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈꯤꯗ꯭ꯔꯦꯕꯨ ꯑꯁ ꯆꯤꯟꯗ ꯍꯥꯏꯕꯒ ꯊꯕꯛ ꯇꯧꯕꯒ ꯌꯥꯝ ꯈꯦꯠꯅꯔꯦꯗ ꯑꯕꯤꯖꯤꯠ ꯍꯣꯏꯁꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯇꯩꯃꯒꯤ ꯄꯨꯛꯅꯤꯡꯁꯨꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯊꯦꯝꯖꯤꯟꯖꯔꯅꯤ ꯔꯥꯙꯤꯀꯥꯗꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯥꯅꯅꯦ ꯕꯤꯠ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯤꯁꯦ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣꯅ ꯍꯦꯛꯇ ꯑꯣꯈꯣꯡꯒꯩ ꯀꯞꯄꯤꯃꯤ ꯅꯠꯇꯦ ꯍꯥꯠꯇꯣꯛꯀꯦꯅ ꯄꯨꯔꯛꯄꯁꯤ ꯉꯥꯏꯔꯦꯕ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯃꯤꯅ ꯇꯥꯔꯒꯅꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯈꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯉꯩꯁꯤꯗ ꯅꯨꯄꯤꯁꯦ ꯃꯣꯏꯅꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯉꯩꯗꯅꯦ ꯊꯦꯝꯃꯤꯅꯤ ꯀꯥꯏꯅ ꯋꯥꯍꯩ ꯑꯃꯇꯒ ꯍꯦꯟꯖꯤꯟꯅ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯣꯏꯅ ꯍꯥꯟꯅ ꯋꯥꯔꯧꯔꯝꯃꯤꯗꯣ ꯊꯣꯛ ꯇꯣꯛꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗ ꯑꯣꯟꯈꯠꯂꯛꯇꯣꯏꯅꯤ ꯃꯣꯏꯒꯤ ꯄꯋꯥꯔꯁꯤꯗꯤꯕ ꯄꯋꯥꯔ ꯑꯃꯅꯤꯍꯦ ꯅꯉꯣꯟꯗꯒꯤ ꯑꯦꯗꯚꯥꯏꯁ ꯈꯔ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯇꯟꯖꯥꯗꯨꯗ ꯁ꯭ꯌꯥꯝꯁꯨ ꯊꯣꯛꯂꯛꯏ ꯑꯕꯤꯖꯤꯠ ꯅꯪꯁꯨ ꯂꯥꯛꯏꯕ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯏꯄꯥꯅꯦ ꯄꯥꯎ ꯍꯟꯕꯁꯦ ꯑꯃꯨꯛꯇ ꯆꯠꯅꯕ ꯇꯧꯔꯨꯒꯤꯒꯦ ꯃꯤ ꯂꯥꯛꯇꯅ ꯂꯩꯔꯦ ꯁ꯭ꯌꯥꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯙꯤꯀꯥ ꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯍꯧꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯡꯒꯣꯟ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯂꯩ ꯃꯁꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯤ ꯁ꯭ꯌꯥꯝꯅ ꯉꯔꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯔꯥꯙꯤꯀꯥꯁꯦ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯕꯤꯔꯛꯂꯦ ꯔꯥꯖꯦꯟꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯉꯥꯟꯕ ꯑꯣꯏꯔꯝꯕꯗꯨꯗ ꯈꯔꯗꯤ ꯅꯦ ꯇꯥꯔꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯁꯤꯅ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯦꯜꯂꯤ ꯆꯥꯗꯣ ꯊꯛꯄ ꯂꯣꯏꯔꯛꯄ ꯇꯟꯖꯥꯗꯨꯗꯅꯤ ꯂꯩꯃ ꯃꯄꯥ ꯏꯕꯨꯡꯉꯣꯁꯤ ꯂꯩꯕꯤꯍꯧꯔꯒ ꯑꯇꯩꯗꯤ ꯂꯦꯡꯕꯤꯈꯤꯕ ꯌꯥꯔꯅꯤ ꯃꯌꯥꯝꯗꯣ
ꯂꯩꯃꯒꯤ ꯋꯥ ꯑꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯅ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯏ ꯇꯥꯇꯣꯟ ꯅꯪꯅꯅꯦ ꯉꯥꯟꯕꯒ ꯏꯕꯦꯝꯃꯒꯗꯣ ꯂꯧꯕꯤꯔꯨꯔꯣ ꯇꯥꯇꯣꯟꯅ ꯑꯕꯤꯖꯤꯠꯁꯨ ꯂꯩꯈꯤꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯅꯦ ꯂꯩꯃꯅ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯣꯏꯗꯅ ꯈꯨꯁꯤ ꯅꯪꯅ ꯐꯣꯟ ꯈꯔ ꯇꯧꯀꯣ ꯂꯩꯃ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯥꯅꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯋꯥꯗꯨ ꯇꯨꯞꯊꯣꯛꯇꯨꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯍꯥꯏꯅꯕ ꯉꯝꯗ ꯄꯥꯎ ꯍꯟꯕ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯅꯤꯗꯨꯁꯨ ꯁꯌꯥꯝꯕꯨ ꯊꯝꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯟꯕ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯑꯕꯤꯖꯤꯠꯁꯨ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯅ ꯔꯥꯙꯤꯀꯥ ꯈꯣꯏꯗ ꯊꯨꯡꯂꯔꯤ ꯃꯌꯥꯝꯗꯨ ꯁꯨꯔꯦ ꯍꯥꯏꯕꯒ ꯂꯩꯃꯅ ꯃꯈꯣꯏ ꯈꯨꯗꯤꯡ ꯏꯃꯨꯡꯗ ꯂꯣꯏꯅ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯤ ꯂꯩꯃꯅ ꯋꯥꯁꯦ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯍꯥꯏꯗꯅ ꯐꯅ ꯀꯨꯏꯅꯗꯤ ꯑꯩꯅꯅꯦ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯗꯨꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯑꯆꯥꯛꯄ ꯃꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯐꯤꯅ ꯀꯨꯞꯇꯨꯅ ꯊꯝꯂꯨꯅꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯁꯥꯈꯤꯅꯤ ꯑꯁꯦꯡꯕꯗꯣ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗꯨ ꯋꯥꯈꯜ ꯏꯇꯥ ꯇꯥꯗꯦ ꯂꯩꯃꯗ ꯋꯥꯍꯪꯇꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯉꯤ ꯈꯪꯍꯧꯗꯦ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯏꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯃꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯏꯃꯥ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯍꯟꯖꯤꯟ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯦ ꯏꯃꯥ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯧꯏ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯃꯥ ꯑꯩ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯏꯃꯥ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯣꯡꯗꯣꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯔꯤ ꯀꯔꯤ ꯍꯣꯡꯗꯣꯛꯄ ꯌꯥꯔꯤꯒꯦ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯂꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯈꯣꯏꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯔꯤ ꯑꯃꯗ ꯂꯩꯇꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯂꯣꯠꯄꯅꯦ ꯅꯈꯣꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯟꯗꯥ ꯇꯧꯔꯅꯤ ꯑꯩꯈꯣꯏꯕꯨꯁꯨ ꯋꯥꯔꯧꯈꯤꯅꯤ ꯈꯟꯗꯨꯅ ꯁꯅꯥꯅ ꯂꯩꯃ ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯧꯁꯦ ꯑꯉꯥꯡꯗꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯈꯨꯠ ꯍꯦꯛꯇ ꯊꯥꯒꯅꯨ ꯔꯥꯙꯤꯀꯥ ꯁꯦ ꯀꯞꯀꯅꯨ ꯏꯆꯥꯁꯤꯗꯤ ꯅꯪꯅ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗꯅꯦ ꯅꯃꯥꯅ ꯁꯨꯝ ꯄꯦꯟꯗꯗꯅ ꯇꯧꯖꯔꯤꯕꯅꯤ ꯉꯥꯟꯕꯅ ꯏꯃꯥ ꯃꯥꯅꯗꯤ ꯉꯔꯥꯡꯁꯦ ꯌꯥꯝꯅ ꯈꯝꯖꯕꯅꯤ ꯑꯩꯅ ꯌꯥꯗꯗꯅ ꯄꯨꯕꯅꯤ ꯑꯥꯗꯁꯨ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯃꯥꯕꯨ ꯊꯤꯜꯂꯨ ꯍꯥꯏꯗꯅ ꯏꯇꯠꯇꯅ ꯍꯥꯏꯕꯅꯤ ꯂꯩꯃ ꯉꯥꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯩꯅ ꯀꯩ ꯄꯣꯛꯄꯅꯤ ꯇꯣꯛꯄꯅ ꯇꯣꯛꯄ ꯄꯣꯛꯄꯅꯤ ꯀꯩꯒ ꯇꯣꯛꯄꯒ ꯄꯨꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯁ꯭ꯌꯥꯝꯁꯨ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯏ ꯂꯩꯃ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯈꯪꯖꯔꯛꯄ ꯃꯤꯀꯨꯞ ꯑꯃꯁꯨ ꯂꯥꯛꯄꯅꯤ ꯑꯩꯅ ꯁꯣꯏꯈꯤꯕꯗꯣ ꯑꯩꯅ ꯁꯦꯝꯗꯣꯛꯇꯨꯅ ꯍꯤꯡꯂꯤ ꯑꯗꯨꯒ ꯅꯪꯅ ꯃꯔꯥ ꯂꯩꯇꯕ ꯏꯆꯥꯁꯤꯗ ꯑꯃꯨꯕ ꯗꯥꯛ ꯇꯩꯁꯤꯟꯕꯗꯤ ꯅꯇꯤꯛꯁꯨ ꯅꯠꯇꯦ ꯈꯪꯉꯤ ꯑꯩ ꯈꯨꯗꯤꯡꯃꯛ ꯈꯪꯉꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯦ ꯃꯁꯤꯃꯨꯛ ꯍꯤꯡꯕ ꯀꯤꯕ ꯑꯩ ꯑꯅꯤ ꯁꯨꯅ ꯂꯩꯇꯦ ꯉꯥꯟꯕ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯂꯩ ꯃꯔꯝ ꯌꯥꯝꯅ ꯂꯩ ꯃꯔꯝꯁꯤꯡꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯗꯣ ꯍꯥꯏꯔꯒꯗꯤ ꯉꯥꯟꯕ ꯔꯥꯙꯤꯀꯥꯒ ꯅꯪꯒꯁꯦ ꯅꯆꯤꯟ ꯅꯅꯥꯎꯅꯤꯅꯦ ꯉꯥꯟꯕ ꯉꯛꯅ ꯏꯃꯥ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨ ꯂꯩꯃꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯃꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥ ꯇꯣꯉꯥꯜꯂꯕꯁꯨ ꯃꯄꯥꯗꯤ ꯑꯃꯠꯇꯅꯤ ꯃꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯝꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯌꯣ ꯈꯨꯝꯃꯣ ꯀꯝꯗꯧꯅ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯅೋ ꯅꯣꯏꯅ ꯍꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯍꯣꯡꯕꯤꯒꯦ ꯁ꯭ꯌꯥꯝꯅ ꯅꯠꯇꯦ ꯉꯥꯟꯕ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇꯦ ꯔꯥꯙꯤꯀꯥꯁꯦ ꯅꯪꯒ ꯔꯥꯁꯤꯒꯒꯤ ꯅꯆꯥꯅꯤꯅꯦ ꯉꯥꯟꯕꯒꯤ ꯃꯃꯥꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯃꯄꯥꯗꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯏ ꯑꯃꯇꯒꯤ ꯃꯆꯥꯅ ꯀꯝꯗꯧꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯔꯕꯁꯨ ꯃꯗꯣ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯧꯍꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯜꯂꯨꯅꯨ ꯑꯗꯨꯅꯕꯨ ꯃꯃꯥ ꯑꯩꯅ ꯉꯁꯤ ꯏꯆꯥꯁꯤꯡꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯂꯦꯞꯂꯤꯕ ꯑꯁꯤꯅꯤ ꯂꯩꯃ ꯅꯪ ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇꯗꯤ ꯇꯥꯈꯣ ꯀꯩꯗꯧꯔꯒꯦ ꯄꯨꯟꯁꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯅ ꯅꯪꯒꯤ ꯋꯥꯔꯤ ꯋꯥꯍꯩ ꯇꯥꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯅ ꯋꯥꯍꯩ ꯑꯃꯠꯇꯕꯨ ꯍꯥꯏꯔꯛꯂꯕꯗꯤ ꯍꯥꯏꯅ ꯑꯩꯒꯤ ꯅꯥꯁꯦ ꯏꯈꯧ ꯂꯥꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡꯗꯣ
ꯑꯃꯠꯇꯅꯤ ꯈꯜꯂꯨꯕꯗ ꯑꯩꯅ ꯄꯪꯅꯤꯡꯂꯦ ꯅꯪꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯌꯥꯝꯗꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯁꯅꯥꯅ ꯂꯩꯃꯥ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯅꯔꯤꯁꯤꯕꯣ ꯔꯥꯖꯦꯟꯁꯨ ꯍꯥꯏꯔꯛꯏ ꯁ꯭ꯌꯥꯝ ꯀꯔꯤꯅꯣ ꯅꯪꯒ ꯂꯩꯃꯒꯅ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯂꯩꯃꯅ ꯃꯔꯤ ꯀꯔꯤ ꯃꯔꯤꯅꯣ ꯃꯥꯒ ꯑꯩꯒ ꯂꯩꯅꯕ ꯃꯔꯨꯞ ꯅꯨꯡꯁꯤꯕꯤ ꯂꯣꯏꯅꯕꯤ ꯃꯃꯥ ꯃꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯇꯩꯃ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗꯨ ꯈꯛꯇꯅꯤ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯁꯨ ꯐꯪꯍꯟꯒꯦ ꯈꯜꯂꯕꯗꯤ ꯐꯪꯍꯜꯂꯝꯃꯅꯤ ꯉꯍꯥꯟꯅ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯗ ꯄꯤꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯃꯤꯡꯊꯣꯜ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯉꯣꯟꯗ ꯐꯪꯂꯝꯒꯅꯤ ꯁ꯭ꯌꯥꯝꯅ ꯅꯪꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯔꯥꯙꯤꯀꯥꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯔꯥꯙꯤꯀꯥ ꯁ꯭ꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯂꯦꯞꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇ ꯍꯣꯡꯉꯨ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯔꯣꯏ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯪꯕꯨ ꯏꯟꯊꯣꯛꯀꯅꯤ ꯉꯔꯥꯡꯗꯤ ꯑꯁꯥꯎꯕꯅ ꯍꯥꯏꯈꯤꯕꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯎꯠꯀꯅꯤ ꯅꯪꯅ ꯑꯩꯕꯨ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯠꯇꯦ ꯈꯜꯂꯕꯗꯤ ꯌꯥꯏ ꯀꯥꯏꯗꯦ ꯇꯧꯈꯣ ꯏꯃꯥ ꯈꯨꯁꯤ ꯇꯞꯅ ꯔꯥꯙꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯥꯙꯤꯀꯥ ꯑꯄꯣꯛꯄꯤ ꯃꯆꯥ ꯐꯥꯎꯕ ꯏꯟꯊꯣꯛꯈ꯭ꯔꯕ ꯏꯃꯥꯅ ꯃꯆꯥ ꯅꯠꯇꯕ ꯅꯪ ꯑꯃ ꯏꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯈꯣꯡꯐꯝꯗꯣ ꯂꯦꯡꯒꯅꯨ ꯅꯪꯗꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯂꯥꯛꯄꯅꯤ ꯐꯪꯂꯛꯇꯕ ꯃꯤꯀꯨꯞꯇ ꯅꯪ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯒꯅꯤ ꯔꯥꯙꯤꯀꯥ ꯈꯨꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯛ ꯆꯥꯟꯅꯩ ꯑꯗꯨꯕꯨ ꯋꯥꯍꯪꯇꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡꯗꯤ ꯃꯃꯥꯗ ꯌꯦꯡꯉꯤ ꯑꯚꯤꯖꯤꯠꯁꯨ ꯈꯔ ꯃꯈꯩꯗꯤ ꯋꯥꯈꯜ ꯇꯥꯔꯕꯁꯨ ꯂꯧꯁꯤꯟꯕꯗꯤ ꯉꯝꯗꯦ ꯉꯥꯟꯕꯅ ꯀꯝꯗꯧꯅ ꯃꯔꯝ ꯑꯁꯤꯗ ꯁꯅꯥ ꯑꯃꯗꯤ ꯔꯥꯖꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯂꯩꯃꯒꯤ ꯃꯄꯨꯔꯣꯏꯕꯁꯤ ꯁ꯭ꯌꯥꯝꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯉꯥꯟꯕ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯂꯩꯔꯤꯕ ꯑꯊꯤꯡꯕ ꯑꯁꯤꯅ ꯀꯔꯤꯅꯣ ꯆꯞ ꯆꯥꯅ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯁꯅꯥꯅ ꯗꯥꯗꯥ ꯂꯩꯃꯒꯤ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯖꯔꯦ ꯃꯥꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯗꯕꯒꯤ ꯃꯔꯝꯁꯨ ꯈꯪꯖꯔꯦ ꯉꯥꯟꯕꯒꯤ ꯃꯃꯥꯁꯤꯅ ꯀꯅꯥꯅꯣ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ ꯁ꯭ꯌꯥꯝꯅ ꯉꯥꯟꯕꯁꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯏꯆꯥꯅꯦ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄ ꯃꯧꯗ ꯑꯩꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯧꯒꯅꯤ ꯊꯤꯡꯅꯤꯡꯕ ꯀꯅꯥꯅꯣ ꯊꯤꯡꯉꯨ ꯂꯩꯃ ꯈꯣꯟꯖꯦꯜ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯤꯡꯉꯤꯌꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯊꯤꯡꯉꯤꯌꯦ ꯃꯃꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯆꯥꯕꯨ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯂꯪꯁꯤꯟꯒꯗꯕ ꯃꯃꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯔꯥꯖꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯩꯃꯥ ꯁ꯭ꯌꯥꯝ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯁꯥꯎꯒꯠꯅꯈ꯭ꯔꯦ ꯂꯣꯏꯅ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯣ ꯐꯥꯖꯤꯜꯂꯒꯅꯦ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ ꯁ꯭ꯌꯥꯝꯅ ꯔꯥꯖꯦꯟ ꯉꯥꯟꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯣꯏꯅꯦ ꯀꯅꯥꯅ ꯅꯠꯇꯦ ꯍꯥꯏꯔꯒꯦ ꯂꯩꯃꯅ ꯅꯪ ꯔꯥꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯥ ꯅꯨꯄꯥ ꯄꯥꯝꯕꯒꯤ ꯍꯥ ꯃꯆꯥ ꯐꯥꯎꯕ ꯃꯁꯛ ꯈꯪꯗꯕ ꯅꯪ ꯇꯨꯀꯠꯆꯩ ꯅꯪꯒꯤ ꯂꯝꯆꯠ ꯊꯤꯗꯦ ꯑꯩ ꯅꯨꯄꯤ ꯊꯤꯈꯤꯗꯦ ꯑꯗꯨꯗꯤ ꯉꯥꯟꯕꯁꯦ ꯂꯥꯏꯅ ꯇꯨꯠ ꯍꯦꯛꯇ ꯊꯥꯗꯔꯛꯄ꯭ꯔꯣ ꯅꯪꯅ ꯅꯆꯥ ꯅꯨꯄꯥ ꯄꯥꯝꯃꯟꯕꯒꯤ ꯂꯩꯃꯥ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ ꯔꯥꯖꯦꯟꯅ ꯁ꯭ꯌꯥꯝ ꯂꯩꯃꯒꯤ ꯋꯥꯔꯤꯗꯤ ꯆꯥꯎꯔꯥꯛꯄ ꯈꯪꯉꯤ ꯃꯍꯥꯛ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯟꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤꯕꯨꯁꯨ ꯅꯪꯅ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯧꯈꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯦ ꯔꯥꯙꯤꯀꯥꯒ ꯑꯃꯗꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯤ ꯔꯥꯖꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯃ ꯈꯨꯁꯤꯗ ꯌꯦꯡꯂꯛꯏ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯕꯅ ꯃꯤꯠ ꯆꯥꯟꯅꯩ ꯈꯨꯁꯤ ꯃꯁꯥꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯊꯩꯗꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩ ꯔꯥꯖꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯁ꯭ꯌꯥꯝ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯂꯤꯔꯣ ꯇꯥꯔꯒꯦ ꯁ꯭ꯌꯥꯝ ꯁꯤꯟꯊꯔꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯍꯥꯏꯔꯛꯏ ꯑꯩ ꯉꯧꯆꯠꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯆꯥ ꯅꯨꯄꯤ ꯄꯤꯛꯈ꯭ꯔꯕ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤꯕ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗ ꯑꯩ इखुत्सिन थवा याउद्रब इचागी हक्सांग अदु तबु ओइरबसु नानथबा फंखिदे संस्कारगी मरिसु चुबा नंखिदे अइना नुंगाइबगी पाक्ता ताउरिंगे इसादुना निंगमदना चटखिबा साप अदुना अइना ngasi leiriba punsi mahing asi leiribani wana haizaduna leimabु yumduda purakki amuk hana angang unaki madugi matung masu angang du puduna chatki thodok tugi matungdagi ai office ta ahin kaya leki adubu adumaina asum lelaga hinbadi yaba natabanina namana sa laitraba ihang hanglaba yum aduda ai sangduna leki adubu yenglebu khuding engonda awabagi masak oire
ꯔꯥꯁꯤꯕꯨꯁꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯁꯨ ꯑꯩꯅ ꯁꯣꯏꯍꯟꯕꯤꯈꯤ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯜ ꯇꯅ ꯅꯜꯂꯕ ꯑꯣꯏꯔꯨꯕꯅ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯑꯩ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯏꯊꯟꯇ ꯗꯣꯛꯇꯔꯗ ꯂꯥꯌꯦꯡꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯤ꯫ ꯍꯧꯖꯤꯛꯅ ꯏꯆꯥ ꯉꯥꯟꯕꯅ ꯑꯩꯕꯨ ꯂꯥꯌꯦꯡꯂꯤ꯫ ꯁꯅꯥꯅ ꯉꯥꯟꯕꯅ ꯀꯝꯗꯧꯅ? ꯁ꯭ꯌꯥꯝ ꯅꯨꯡꯁꯤꯅ ꯉꯥꯟꯕꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯣꯐꯤꯁꯇꯒꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯄꯨꯜꯂꯤ꯫ ꯍꯤꯗꯥꯛꯇꯤ ꯂꯣꯏꯅ ꯊꯛꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯍꯦꯟꯖꯤꯟꯅ ꯊꯛꯄꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯗꯤ ꯉꯍꯥꯟꯈꯩꯒꯨꯝ ꯏꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯉꯝꯗꯅ ꯊꯛꯄꯗꯣ ꯊꯛꯇꯦ, ꯁꯨꯡꯊꯛ ꯊꯛꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯗ꯭ꯔꯦꯟꯗꯨꯒꯤ ꯋꯥꯡꯅ ꯋꯥꯡꯅ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯃꯔꯛꯇꯨꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯂꯩꯕꯖꯥꯠꯅꯤ꯫ ꯊꯦꯡꯒ ꯊꯦꯡꯖꯤꯜꯂꯛꯄꯒ ꯑꯉꯥꯡ ꯑꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯗ ꯂꯝꯕꯤꯗ ꯆꯠꯄꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡꯁꯤ ꯄꯨꯕꯤꯈꯣ,